Eikhoi mayai kaba drug tagi lapthoklashi haiba mapao puba motor rally amangase Manipur gi maheiroi loop anina punna semkhiba students anti-drug task force na shinduna chatkhre. Kanglan nongchup thong mamangdagi Manipuri Students Federation MSF ki president maibam Jules na lapthoklashi motor rally adu Thobal district ki manung chana leiba khangaboki KM Blooming Higher Secondary da thungki. Lakhiba motor rally adu bu pukning thogatladuna Thobal Haukada Leiba Liter Star English Higher Secondary School gi yamlaba maheiroi kayana lambi gi matai da thoklaktuna makoibu khubak khuduna pukning thogatki. Rally aduga mari leinana MSF ke president maibam Jules na phongdokhibada lamdamasigi tungi yumbi oirakadaba naha kayabu nisa ki ipaktagi kanba haibasi tangai fade. Ngasigi haugatlakliba naha singbu nisa ki ipaktagi thadoknaba asigumba rally asi haudokpani. Lengak na chathariba war on drugs asi saugatpagi saruk ama oina asigumba drug thadoklashi campaign asi haudokpani. Makhatana tongan ba campaign kaya ama chathakigani. Masida leibak miyam na chatharakadaba campaign singda saugatnaba wafamsu mahakna makhataki. Lamdam masida nong makangna akhoi nishagi pakta akhoi naha oriba kyana nishagi pakta tauduna adagi akhoi khunai asibu nishagi pakta khigadawriba asidagi kannabagi dama akhoi maheiroi loop ani kusamna rakanda ngasigi asumlaba mass motor rally asi sinjabani ngasigi akhoina sinjariba mass motor rally asigi pandamde akhoi naha oriba inkhalakliba tungi yumbi oigadruba naha singna nishagi pakta loop khigadawrubadagi ngasigi khunai asibu kannabagi dama amadi akhoi leiriba laingakna su paikhalliba war on drugs da support tawbo oina aduga ngasigi asigi chatliba mass motor rally sina ahubo oiraga akhoi matung tarakpa kya da su akhoi tongan ba awareness prevention mass awareness prevention campaign akhoi makhatana akhoi loop ani sina makhatana changsinjaga Nakala maromda ngasigi rally asibu siliba handakta nauna semkhiba Students Anti-Drug Task Force ke maikaidigi Manipur gi Chief Minister Aiba memorandum amasu pisinke. Memorandum aduda maru oina inkhatlakliba naha singbo mayai kaba chinja ki ipaktagi kanduna anauba hayeng ama haiba du fangnaba changsinba khongjang makhal amani. Masigi damak maheiroi singna mayai kaba chinjak sing muthatna bahonabada laugadoriba thaudang loinena Manipur gi Chief Minister masamakna lokhatlakliba war on drugs 2 gi campaign asibu task force asina mapungfana sogatle haina palli.